ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡ 5 ꯖꯨꯟ 2009ꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯤꯆꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯨꯕꯨ ꯀ꯭ꯂꯣꯔꯣꯐꯣꯝ ꯗꯣꯖ ꯍꯦꯟꯅ ꯊꯥꯖꯤꯟꯕꯗꯒꯤ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯊꯃꯟꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯉꯁꯥꯏꯒꯤ ꯇꯤꯆꯔ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯁꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯀꯔꯤꯅꯣ ꯀ꯭ꯂꯣꯔꯣꯐꯣꯝ ꯊꯥꯕꯗꯕꯨꯛꯇ ꯀꯃꯥꯏꯅ ꯃꯤꯁꯦ ꯁꯤꯔꯤꯅꯣ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯀ꯭ꯂꯣꯔꯣꯐꯣꯝꯁꯦ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃꯗꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ, ꯆꯨꯡꯕ ꯑꯗꯨꯝꯕ ꯐꯥꯎꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯅ ꯈꯪꯍꯟꯖꯔꯛꯑꯒꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯁꯤꯇꯤ ꯕꯤꯔꯥꯠꯅꯒꯔ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯕꯤꯔꯥꯠꯅꯒꯔ ꯑꯁꯤ ꯅꯦꯄꯥꯜꯒ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯕꯗꯤ ꯁꯤꯇꯤ ꯕꯤꯍꯥꯔꯒꯤ ꯖꯁ ꯅꯥꯀꯟꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯕꯤꯔꯥꯠꯅꯒꯔ ꯑꯁꯤꯗ 1990ꯗ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯈ꯭ꯌꯥꯇꯤ ꯁ꯭ꯔꯦꯁꯊ ꯀꯧꯏ꯫ ꯈ꯭ꯌꯥꯇꯤ ꯃꯥꯒꯤ ꯃꯃꯥ ꯔꯥꯙꯥ ꯁ꯭ꯔꯦꯁꯊ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯒꯣꯄꯥꯜ ꯁ꯭ꯔꯦꯁꯊꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯕꯤꯔꯥꯠꯅꯒꯔ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯁꯥꯇ꯭ꯔ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯁꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯃꯥ ꯕꯤꯔꯥꯠꯅꯒꯔꯗ ꯇꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ 10 ꯐꯥꯎꯕ ꯂꯣꯏꯅ ꯇꯣꯞꯄꯔ ꯇꯥꯔꯝꯃꯤ꯫ ꯈ꯭ꯌꯥꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯤꯔꯥꯠꯅꯒꯔꯗ ꯊꯣꯛꯄ ꯅꯠꯇꯦ, ꯅꯦꯄꯥꯜꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯊꯃꯟꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯅ ꯕꯤꯔꯥꯠꯅꯒꯔꯗꯒꯤ ꯀꯥꯊꯃꯟꯗꯨꯗ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈ꯭ꯌꯥꯇꯤꯅ ꯀ꯭ꯂꯥꯁ 8 ꯍꯦꯛ ꯀꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯗ꯭ꯔꯤꯝ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯤꯝ ꯑꯁꯤꯕꯨ ꯃꯥꯅ ꯄꯔꯁ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ 12 ꯀ꯭ꯂꯥꯁꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥ ꯑꯦꯔꯣꯅꯣꯇꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯅꯕ ꯑꯃꯦꯔꯤꯀꯥꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯀꯤ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯗꯤ ꯑꯁꯤ 10, 11 ꯑꯃꯗꯤ 12ꯒꯤ ꯁ꯭ꯇꯗꯤ ꯑꯁꯤ ꯈ꯭ꯌꯥꯇꯤ ꯕꯤꯔꯥꯠꯅꯒꯔꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯦꯄꯥꯜꯒꯤ ꯁꯤꯇꯤ ꯑꯃꯗ ꯇꯝꯅꯕ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯦꯄꯥꯜꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯊꯃꯟꯗꯨꯕꯨ ꯈ꯭ꯌꯥꯇꯤꯒꯤ ꯐ꯭ꯌꯨꯆꯔ ꯏꯖꯨꯀꯦꯁꯟꯒꯤ ꯄꯔꯐꯦꯛ ꯂꯣꯀꯦꯁꯟꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯕꯤꯔꯥꯠꯅꯒꯔꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯀꯤꯂꯣꯃꯤꯇꯔ 375 ꯂꯥꯞꯄ ꯀꯥꯊꯃꯟꯗꯨꯗ ꯁꯤꯞ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯕꯤꯔꯥꯠꯅꯒꯔꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯦ꯫ ꯑꯗꯨꯒ 2007ꯗ ꯃꯈꯣꯏ ꯀꯥꯊꯃꯟꯗꯨꯗ ꯁꯤꯞ ꯇꯧꯈꯤꯔꯝꯃꯤ꯫ ꯀꯥꯊꯃꯟꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈ꯭ꯌꯥꯇꯤꯒꯤꯗꯃꯛꯇ 11 and 12 ꯇꯝꯅꯕ ꯀꯣꯂꯦꯖ ꯑꯁꯤ ꯖꯨꯕꯤꯂꯤꯌꯟ ꯀꯣꯂꯦꯖ ꯑꯦꯟ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯌꯥꯇꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯔꯦꯟꯠ ꯑꯃ ꯂꯧꯗꯨꯅ ꯔꯦꯟꯠꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯛꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯃꯥꯒꯤ ꯑꯔꯥꯎꯟꯗ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈ꯭ꯌꯥꯇꯤꯒꯤ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯕ ꯀꯥ ꯚꯔꯥ ꯂꯧꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯌꯨꯝꯕꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕꯤꯔꯦꯟ ꯄ꯭ꯔꯙꯥꯟ ꯀꯧꯏ꯫ ꯑꯗꯨꯒ ꯕꯤꯔꯦꯟ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯀꯥꯊꯃꯟꯗꯨꯗ 1985ꯗꯒꯤ ꯂꯩꯔꯛꯏꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯗꯥꯔꯖꯤꯂꯤꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔꯦꯟ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯆꯍꯤ 93 ꯁꯨꯔꯕ ꯃꯤꯁꯛꯅꯤ꯫ ꯕꯤꯔꯦꯟꯅ ꯃꯥꯒꯤ ꯃꯃꯤꯡ, ꯃꯥꯒꯤ ꯁꯔꯅꯦꯝ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯃꯥꯅ ꯀꯥꯊꯃꯟꯗꯨꯗ ꯗꯥꯔꯖꯤꯂꯤꯡꯗꯒꯤ ꯀꯥꯊꯃꯟꯗꯨꯗ ꯁꯤꯞ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯖ ꯇꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯀꯥꯊꯃꯟꯗꯨꯗ ꯃꯤ ꯑꯇꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯌꯥꯝꯅ ꯍꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯔꯅꯦꯝ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯁ꯭ꯔꯦꯁꯊ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯌꯥꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯕꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯀꯥ ꯚꯔꯥꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯗ ꯐꯠꯇꯅ ꯎꯔꯤꯕ ꯕꯤꯔꯦꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯁꯦ ꯁꯥꯏꯟꯁꯀꯤ ꯂꯦꯛꯆꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔꯦꯟꯁꯤ ꯀꯥꯊꯃꯟꯗꯨꯒꯤ ABM ꯀꯣꯂꯦꯖ ꯑꯁꯤꯗ ꯆꯍꯤ 13 ꯁꯨꯔꯦ ꯃꯥꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯇꯥꯛꯇꯨꯅ, ꯕꯥꯏꯑꯣꯂꯣꯖꯤ ꯁꯥꯏꯟꯁ ꯁꯕꯖꯦꯛ ꯇꯥꯛꯇꯨꯅ ꯂꯩꯔꯛꯏꯕꯁꯦ꯫ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 13 ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁా ꯇꯨꯡꯁꯤꯟꯗꯨꯅ ꯃꯥꯅ ꯃꯊꯣꯟ 3 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯃꯥ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯂꯣꯔ 3ꯁꯤꯗ ꯐꯦꯃꯤꯂꯤ 3 ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ 3ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯈ꯭ꯌꯥꯇꯤꯒꯤ ꯐꯦꯃꯤꯂꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯕꯤꯔꯦꯟ ꯑꯁꯤ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯒ꯭ꯔꯨꯞ ꯇ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯀꯌꯥ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯕꯗꯒꯤ ꯈ꯭ꯌꯥꯇꯤꯕꯨꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗ ꯕꯤꯔꯦꯟꯅꯁꯨ ꯌꯥꯗꯨꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯌꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯔꯨꯝ ꯂꯣꯏꯅ ꯈꯥꯂꯤ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯌꯣꯜꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯂꯩꯔꯝꯃꯤꯕ, ꯀꯥ ꯚꯔꯥꯗ ꯂꯩꯔꯝꯃꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯕꯤꯔꯦꯟꯅ ꯈꯨꯗꯛꯇ ꯃꯌꯨꯝ ꯌꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯐꯦꯃꯤꯂꯤ ꯑꯗꯨꯝꯅ ꯈ꯭ꯌꯥꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯇꯣꯞꯄ ꯌꯨꯝ ꯚꯔꯥ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯕꯤꯔꯦꯟꯒꯤ ꯃꯌꯨꯝꯗꯒꯤꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ, ꯈ꯭ꯌꯥꯇꯤꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯂꯦꯖꯀꯤ ꯅꯛꯅꯕ ꯌꯨꯝ ꯑꯃ ꯊꯤꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯀꯣꯂꯦꯖꯇꯨꯒꯤ ꯅꯛꯅꯕ ꯃꯅꯥꯛꯇ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯘꯇꯦꯀꯨꯂꯣ ꯀꯧꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯑꯅꯧꯕ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯈ꯭ꯌꯥꯇꯤ 11 ꯀ꯭ꯂꯥꯁ ꯂꯣꯏꯈ꯭ꯔꯦ, ꯃꯍꯥꯛ 12 ꯀ꯭ꯂꯥꯁ ꯇꯝꯂꯝꯃꯤ꯫
Ngasi June gi date 5 2009 ayuki pung 9 tare Swati magi college chatnabagidamakta magi bag nung hapsanana ready torame aduda mahaki phone aduda message ama laklami SMS to man hanga yenglami aduda khwaidagi yamna famous women magazine amadagi voice of women adudagi magi message ama laklami hariba message asida hairami nangi lucky draw oire rupees 20,000 Nepal rupees oinang phangani aduga loina na Nepal gi khwaidagi phajaba tourist place kokra chatpagi free ticket su pigani hairam chati na magi message adubu paraga thamoi nungda nophet tawdana maithongda nophet tawdana leiringai mathatada amuk mongon unknown number amadagi call toroklame aduga mana call adu he paikhatpa matamda nupi amagi khonjendagi haire aduga nupi dun haire mase voice of women gi magazine gi representative ni hairami aduga ngasai mongonda message tharakibadugi matangda amuksu nupi aduna pala mana hairami pokra da koiba chaning bataragadi makhada piriba address asida lao hairami duga akoi miyoibadi free da adi koiba chatpa khoiba phangtaragadi adum mayam se yamna harauna adum chatnai pamnai aduna khatrina su aduda dum chatpa se pamlami khatina magi wakhanda khanjarame haibadi 10 class ki topper oibaduna mase scholarship phangibani aduga famous women magazine voice of women na mase haidi lucky draw se pibani haina mana khanjarame aduga khati se aduki matik haraurame ma harau mandana mana dance torame adudagi mana mamagi manak tamna chelame aduga mama da mana tamame mama su mapa su aduki matik haraurame karigi su harauroi ma ki machanupi aduki matik talent lairibani adudagi swati na magi haibadi prize adubu lobo chatnabagi damakta magi document sing loina ready lairame torame ma oibi khudingmak machagi damakta yamna khanjai wajai aduna somna khati gi mama na su chingnabadagi mana magi mapada haidi khati gi mapada hairame gopalda rati si mathanda tharoisi ram goloina chalhansi hairame ram ase tegna so nate mokoi yam thina thajaba mokoi imungi thabak sunaba mini aduna maram oidana ram ga khati ga se sai pirak pe address putali rota mokoi ani chatlami मखोई अनीना चटलिबा पुताली रोड असी मखोई मयुम मदुदगी याम थिना लापो ओइरमदे अदुना ngасai मखोइना थानारिबा मतमदुदगी हाना मखोई अनीना यौरमे 5 June 2009 gi wari saribani ngasisu aduga haji nungthin gi pung ama tare aduga khati srasta aduga mkhoi caretaker ram mkhoi ni ngasai nupi representative nupi duna piram address duda yaurame aduga ngahaki matungda ngasai representative nupi adu mafam aduda laklame mkhoi na wari watai sanarame wari watai sanabada khangle ngasai representative nupi sigi maming si medina sakia kawi मेरिनाना ख्याति बुंग सागे मागी लकी ड्रो दुगा अदुगा टिकेट अदुगी कांग्रेचुलेशन पिरामी अदुगा मेरिना बु उबा मतमदा राम अमदि ख्यातिना हाइफे चिंगनरामी फ्रॉड ओइबे याय हाइदना अदुबु कोनदी मदु फ्रॉड ओइरमोय हाइबसे थाजरए अदुगा मखोय अनिना तचेंगना खाले लॉटरी गे हाइबदि पैसा नुसादो सोजना फंगनी हाइना मेरिना साकिया ना ख्याति दा हाइरे मे डॉक्यूमेंटेशन अमदि फाइल वर्क असी मतम खरा चंगनी अदुना हल्दी ngasi hore nomidaang wairam phawba changba yai haidana mangonda hairame ngasi tabada ख्याति na ramu mayumda hankhina ba hairame ramna su ख्याति na hariba wafam adu yaduna masu mayumda hal chatlami haibadi ngasai merina se fraud mandabadagi masu mayumda halame merina na ख्याति da atopa location amada chatnaba hairame khujbu apartment da makhoi ani chatlame दुगा हारिबा खुजबु अपार्टमेंट से हे योबा मतमदा अदुगे फ्लैट मनुंग अदुदा चंगबा मतमदा ख्याति ना मनुंग दुदा हे योबगा महाना अदुके मतिक ngakpa ama urame haidi maduda uriba nupa ase atei kana sunate biren sersani mahaki hanagi yumbu aduni ख्याति ना बिरेन से उबा मंगोंदा याम थिन angakpa ama karigumba ama haibadi phawrame haibadi thajaramde sumaina tawramne haibase haibadi माबु ताकपिरिबा हाइबदि साइंस का ताकपिरिबा ओजा ओइरिबा मसक मिसक अमा खन रोटरी गी थबक कुंबा तवरंगने हाइबसे माना यामना थाजादना यामना ngakना सरप्राइज ओइना हंगमे सर नंगदि सिदा कदौरिनो हाइदना अदुदा बिरेन हाइरे अइना मसिगी मैगजीन वाव असिदा चाही कयादगी थबक तौरई हाइरमे अदुदा माना हारिबा वादो ख्यातिना थाजबा इवाट वाटलमे अदुबु माना केरदा खंदबिना मखा थाबा प्रोसेस की दमकता माना लेरमे अदुदा मेरिना ना ख्यातिदा फॉर्म अमा पिरमे फॉर्म असे मेना बिरेन फॉर्म असे मेदेंगे मतम अदुदा बिरेन ख्याति कॉफी कप अमा ख्याति दा पिरमे अदुगा बिरेन सु मसाना कॉफी कप अमा थामी कॉफी थंगना ख्यातिना मयुमदा फोन तौरमे हाबदि माना फॉर्म असे मेनबा हौदंगारी बनिना ममा मपादा माना हाइरमे करिंता प्रॉब्लम थोकते आई हजे फॉर्म डॉक्यूमेंटेशन की फॉर्म मेनबा हौरे अदुना आई खरा थेंगक याय हाइरमे अदुगी मतुंगिना ख्याति की ममा मपाना सु करिंता टेंशन लैतबिदा मागी थबक इंखांग तौबदना तुमिना तौदुना लेनारमे हजे डॉक्यूमेंटेशन की थबक तौबदा मतम कया अमा हौखरे मयाम चंगखरे
ꯈ꯭ꯌꯥꯇꯤ ꯍꯜꯂꯛꯄ ꯉꯥꯏꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯜꯂꯛꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯗ ꯍꯜꯂꯛꯇꯕꯗꯒꯤ ꯁꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯍꯪꯅꯒꯤꯗꯃꯛꯇ ꯀꯗꯥꯏꯗ ꯌꯧꯔꯦ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯊꯕꯛ ꯂꯣꯏꯔꯕ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯦ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁ ꯀꯔꯤꯃꯠꯇ ꯐꯪꯉꯝꯗꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯌꯧꯁꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈ꯭ꯌꯥꯇꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯄꯥꯎ ꯐꯪꯗꯕꯗꯒꯤ ꯈꯪꯗꯕꯗꯒꯤ ꯔꯥꯙꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯇꯨꯅ ꯔꯥꯙꯥꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯟꯁꯔꯁꯦ ꯂꯣꯏꯅ ꯁꯣꯔꯤ ꯑꯟꯇꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗꯦ ꯁꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯔꯥꯝ ꯑꯁꯤ ꯀꯧꯔꯝꯃꯦ ꯑꯗꯨꯒ ꯔꯥꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯈ꯭ꯌꯥꯇꯤꯕꯨ ꯃꯥꯅ ꯉꯁꯥꯏ ꯊꯤꯜꯂꯨꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏꯕꯨ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯔꯥꯝꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯉꯁꯥꯏ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯈ꯭ꯌꯥꯇꯤꯕꯨ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯀ꯭ꯂꯨ ꯑꯃꯇ ꯐꯪꯉꯝꯗꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯈꯪꯕ ꯂꯩꯈꯤꯗꯦ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯈ꯭ꯌꯥꯇꯤꯕꯨ ꯐꯅ ꯀꯟꯅ ꯊꯤꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯔꯦꯛꯁꯟꯂꯦꯁ ꯍꯣꯞꯂꯦꯁ ꯑꯣꯏꯔꯝꯃꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯨꯝꯗ ꯋꯥꯗꯨꯅ ꯍꯜꯂꯛꯑꯒ ꯃꯌꯨꯝꯗ ꯍꯣꯞꯂꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯄꯥꯒꯤ ꯃꯣꯕꯥꯏꯜꯗ SMS ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯂꯝꯃꯤ SMS ꯄꯥꯕꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯄꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯑꯃꯗꯤ ꯉꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ SMSꯇꯨꯗ ꯏꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯤꯡꯅ ꯂꯥꯛꯄ ꯄꯥꯝꯃꯒꯗꯤ ꯂꯨꯄꯥ ꯂꯥꯛ 10 ꯑꯦꯔꯦꯟꯖ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯕ ꯀꯩꯒꯨꯝꯕ ꯇꯥꯔꯒꯗꯤ ꯈ꯭ꯌꯥꯇꯤꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯇꯔꯥꯏ ꯚꯦꯂꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯋꯥꯟꯇꯦꯗ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯤꯗꯅꯦꯄꯔ ꯒꯦꯡ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯝ ꯃꯆꯤꯟ ꯊꯤꯖꯤꯜꯂꯝꯃꯤ ꯇꯦꯔꯥꯏ ꯚꯦꯂꯤꯒꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯥꯝ ꯊꯨꯅ ꯇꯝꯂꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈ꯭ꯌꯥꯇꯤꯒꯤ ꯃꯄꯥꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯇꯦꯔꯥꯏ ꯚꯦꯂꯤꯒꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯐꯥꯈꯤꯕ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯏꯟꯚꯣꯜꯕ ꯇꯧꯕꯁꯤꯡꯗꯨ ꯑꯉꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯕ ꯑꯁꯤ ꯌꯥꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒꯗꯤ ꯃꯈꯣꯏꯅ ꯈ꯭ꯌꯥꯇꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤꯅꯤ ꯍꯥꯏꯔꯤꯕ SMS ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯍꯟꯅꯤꯡꯉꯥꯏ ꯄꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯇꯩꯗꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯨꯗꯤ ꯄꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯃꯦꯟꯁꯟ ꯇꯧꯔꯛꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯏꯟꯚꯣꯜꯕ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯅꯝꯃꯤ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯈꯣꯏꯅꯤꯅ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯨ ꯑꯦꯔꯦꯟꯖ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 10 ꯑꯁꯤ ꯄꯨꯗꯨꯅ ꯀꯗꯥꯏꯗ ꯆꯠꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯡ 6, 2009ꯗ ꯑꯌꯨꯛꯇ ꯒꯣꯄꯥꯜ ꯑꯃꯗꯤ ꯔꯥꯙꯥ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯔꯝꯃꯤ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯨ ꯄꯨꯗꯨꯅ ꯕꯨꯇꯋꯜꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯀꯥꯊꯃꯟꯗꯨꯗꯒꯤ ꯕꯨꯇꯋꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 270 ꯂꯥꯞꯄꯦ ꯑꯗꯨꯗ ꯀꯥꯊꯃꯟꯗꯨꯗꯒꯤ ꯕꯨꯇꯋꯜꯗ ꯃꯈꯣꯏ ꯆꯠꯂꯝꯃꯤ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯕꯨꯇꯋꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯑꯃꯅ ꯀꯤꯗꯅꯦꯄꯔꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯕꯨꯇꯋꯜꯗ ꯅꯠꯇꯦ ꯄꯤꯒꯗꯧꯕꯁꯦ ꯆꯤꯇꯋꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯨꯇꯋꯜꯗꯒꯤ ꯆꯤꯇꯋꯟ ꯐꯥꯎꯕꯒꯤ ꯗꯤꯁꯇꯦꯟꯁ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 160 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯤꯇꯋꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯤꯗꯅꯦꯄꯔꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯆꯤꯇꯋꯟꯗ ꯅꯠꯇꯦ ꯁꯣꯅꯥꯂꯤ ꯐꯥꯎꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯆꯤꯇꯋꯟꯗꯒꯤ ꯁꯣꯅꯥꯂꯤꯒꯤ ꯗꯤꯁꯇꯦꯟꯁ ꯑꯁꯤ 155 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯔꯝꯃꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯕꯨ ꯍꯤꯡꯉꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯊꯨꯅ ꯃꯐꯝ ꯁꯣꯅꯥꯂꯤ ꯇꯥꯟꯅ ꯑꯃꯨꯛ ꯌꯧꯅꯕ ꯆꯠꯂꯝꯃꯤ ꯁꯣꯅꯥꯂꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯤꯗꯅꯦꯄꯔꯗꯨꯒꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯦꯄꯥꯜꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯋꯦꯁ ꯕꯦꯡꯒꯜ ꯗꯥꯔꯖꯤꯂꯤꯡꯗ ꯄꯩꯁꯥꯗꯣ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯁꯣꯅꯥꯂꯤ ꯇꯨ ꯋꯦꯁ ꯕꯦꯡꯒꯜ ꯗꯥꯔꯖꯤꯂꯤꯡ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯁꯤ 650 ꯑꯣꯏꯔꯝꯃꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯔꯥꯝ ꯃꯈꯣꯏ ꯑꯍꯨꯝ ꯇꯦꯛꯁꯤꯗꯨꯗ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯄꯥꯜ ꯏꯟꯗꯤꯌꯥ ꯕꯣꯔꯗꯔ ꯑꯁꯤꯗ ꯄꯩꯁꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯤꯛꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯔꯤꯛꯁ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯄꯩꯁꯥ ꯑꯁꯤ ꯄꯨꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯗꯥꯔꯖꯤꯂꯤꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯤꯗꯅꯦꯄꯔꯗꯨꯗ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯅ ꯍꯥꯏꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯌꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔꯗꯨꯅ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯗꯅꯦꯄꯔꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯒꯜ ꯗꯥꯔꯖꯤꯂꯤꯡꯗ ꯅꯠꯇꯦ ꯑꯃꯨꯛ ꯅꯦꯄꯥꯜꯗ ꯀꯀꯔꯕꯤꯇꯥꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯗꯥꯔꯖꯤꯂꯤꯡꯗꯒꯤ ꯀꯀꯔꯕꯤꯇꯥ ꯑꯁꯤ 100 ꯀꯤꯂꯣꯃꯤꯇꯔ ꯗꯤꯁꯇꯦꯟꯁ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯈꯤꯕ ꯑꯁꯤꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯖꯨꯟꯒꯤ ꯗꯦꯠ 17, 2009ꯗ ꯀꯀꯔꯕꯤꯇꯥꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ
ꯃꯈꯣꯏ ꯈꯀꯔꯕꯤꯇꯥ ꯌꯧꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯒꯤ ꯃꯣꯕꯥꯏꯜꯗ ꯑꯃꯨꯛ ꯃꯦꯁꯦꯖ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯈꯀꯔꯕꯤꯇꯥꯒꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯤꯡ ꯑꯗꯨꯒ ꯔꯨꯝ ꯅꯝꯕꯔꯁꯨ ꯃꯗꯨꯗ ꯃꯦꯟꯁꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯗꯨꯗ ꯃꯦꯁꯦꯖꯁꯨ ꯂꯥꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯤꯌꯔꯇꯦꯀꯔ ꯔꯥꯝ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯀꯤꯗꯅꯦꯄꯔ ꯑꯁꯤꯅ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯑꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯔꯥꯝꯕꯨ ꯄꯩꯁꯥꯗꯨ ꯄꯤꯗꯨꯅ ꯔꯨꯝ ꯅꯝꯕꯔ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯅꯝꯕꯔ ꯑꯗꯨꯗ ꯊꯥꯈꯤꯔꯝꯃꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈ꯭ꯌꯥꯇꯤꯗꯨ ꯔꯥꯝꯒ ꯁꯣꯏꯗꯅ ꯄꯩꯁꯥꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯊꯥꯖꯕꯒ ꯃꯒ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯀꯤꯡ ꯑꯣꯏꯕ ꯑꯃꯅ ꯔꯥꯝꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯒ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈ꯭ꯌꯥꯇꯤꯗꯤ ꯂꯥꯛꯇꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯣꯞꯂꯦꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯈ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯍꯣꯞꯂꯦꯁ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯥꯠꯃꯟꯗꯨꯔꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯀꯅꯥꯅ ꯈꯪꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯩꯔꯝꯕꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯔꯝꯗꯦ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯣꯟ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯦ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯄꯨꯂꯤꯁꯇ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯂꯣꯏꯅ ꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯐꯦꯛ SMS ꯂꯥꯛꯄꯗꯒꯤ ꯍꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯆꯤꯡꯅꯕ ꯈꯣꯠꯄ ꯐꯥꯎꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯀꯀꯔꯕꯤꯇꯥꯒꯤ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯕꯨꯒꯤ ꯑꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯕ ꯑꯣꯖꯥ ꯕꯤꯔꯦꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯕꯨ ꯏꯒꯅꯣꯔ ꯇꯧꯏ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯣꯏꯅꯅ 13 ꯖꯨꯟ 2009ꯗ ꯄꯨꯂꯤꯁ ꯀꯥꯠꯃꯟꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯥꯠꯃꯟꯗꯨꯗꯒꯤ 180 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄ ꯆꯤꯇꯋꯟꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯥꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯆꯤꯇꯋꯟꯗ ꯃꯤ ꯑꯁꯤꯕꯒꯤ ꯃꯈꯣꯡ ꯃꯀꯛ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯛꯏ ꯆꯤꯇꯋꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯣꯉꯥꯟꯕ 3 ꯀꯤꯂꯣꯃꯤꯇꯔꯒꯤ ꯗꯤꯁꯇꯦꯟꯁꯇ ꯇꯣꯉꯥꯟꯕ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯤꯡ ꯐꯪꯈꯤ ꯑꯗꯨꯒ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯒꯤ ꯕ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯅꯁꯨ ꯕꯤꯔꯦꯟꯕꯨ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯃꯅꯨꯡ ꯆꯟꯈꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯕꯤꯔꯦꯟꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯊꯤꯒꯠꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯕꯤꯔꯦꯟ ꯑꯁꯤ ꯅꯦꯄꯥꯂꯤ ꯅꯠꯇꯦ ꯃꯍꯥꯛꯁꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯗꯥꯔꯖꯤꯂꯤꯡꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯂꯨꯍꯣꯡꯉꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯦꯅꯥꯗꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯑꯗꯨ ꯈꯤꯡꯉꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯂꯝꯃꯤ ꯕꯤꯔꯦꯟ ꯑꯁꯤ ꯁꯨꯔꯈꯥꯀꯨꯇꯤ ꯖꯒꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯁꯨꯔꯈꯥꯀꯨꯇꯤꯗ ꯆꯠꯇꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯕꯤꯔꯦꯟꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯕꯤꯔꯦꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟda ꯐꯨ ꯈꯣꯠꯇꯅ ꯈꯔ ꯑꯣꯠ ꯅꯩꯔꯒ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯦꯄꯥꯜꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯄꯥꯂꯤ ꯐꯦꯃꯤꯂꯤ ꯑꯃꯒ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯇ꯭ꯌꯨꯁꯟꯁꯨ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯅꯦꯄꯥꯜꯒꯤ ꯀꯦꯁꯤꯅꯣ ꯑꯃꯗ ꯆꯠꯇꯨꯅ ꯖꯨꯋꯥꯔ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯁꯤꯅꯣ ꯑꯗꯨꯗ ꯆꯠꯇꯨꯅ ꯖꯨꯋꯥꯔꯁꯦ ꯁꯥꯟꯅꯕꯗ ꯃꯥ ꯂꯣꯁ ꯑꯣꯏꯔꯝꯃꯤ ꯂꯣꯁ ꯑꯣꯏꯕ ꯍꯦꯟꯃꯜꯂꯛꯇꯅ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯃꯇꯝꯗ ꯃꯥꯅ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯔꯛꯎ ꯌꯥꯗꯦ ꯑꯗꯨꯕు ꯄꯨꯂꯤꯁꯅ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯦ ꯄꯨꯂꯤꯁꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯊꯤꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯅꯦꯄꯥꯜꯗ ꯑꯁꯤꯕ ꯃꯁꯥ ꯇꯣꯉꯥꯟꯕ ꯄꯥꯔꯠꯁꯤꯡ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯐꯪꯉꯤꯕꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯈ꯭ꯌꯥꯇꯤꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯇꯥꯕꯗ ꯄꯨꯂꯤꯁꯉꯩꯁꯤꯁꯨ ꯂꯣꯏꯅ ꯉꯛꯂꯝꯃꯤ ꯕꯤꯔꯦꯟꯅ ꯍꯥꯏꯕꯗ 5 ꯖꯨꯟ 2009ꯗ ꯃꯥꯅ ꯈ꯭ꯌꯥꯇꯤꯕꯨ ꯃꯥꯒꯤ SMS ꯑꯃꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯝꯃꯅꯤ ꯕꯤꯔꯦꯟꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯅ ꯃꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯃꯥꯅ ꯀꯦꯁꯤꯅꯣꯗ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗꯨꯗ ꯃꯥꯅ ꯂꯣꯁ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯣꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯣꯜꯂꯕ ꯐꯥꯎꯕꯗ ꯃꯥꯅ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯇꯣꯟꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯡꯕꯗ ꯐꯥꯎꯕ ꯀꯣꯟꯅꯗꯕꯗꯒꯤ
ꯃꯥꯅ ꯑꯁꯨꯝꯅ ꯊꯕꯛꯁꯦ ꯇꯧꯔꯝꯂꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯤꯁꯛ ꯑꯃꯈꯛꯇꯪꯗꯒꯤ ꯈꯪꯕ ꯉꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯀꯥ ꯚꯔꯥꯗ ꯂꯩꯔꯝꯕ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯈ꯭ꯌꯥꯇꯤꯁꯦ ꯀꯥꯠꯃꯟꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯁꯨ ꯍꯪꯒꯦ ꯍꯥꯏꯗꯨꯅ 5 ꯖꯨꯟ 2009ꯒꯤ ꯑꯌꯨꯛꯇ ꯃꯥ ꯈ꯭ꯌꯥꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ ꯑꯗꯨꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯇꯧꯔꯣꯏꯗꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯃꯥ ꯔꯥꯙꯥꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯁꯦꯚꯤꯡ ꯀꯗꯥꯏꯗ ꯀꯔꯤ ꯁꯦꯚꯤꯡ ꯇꯧꯕ ꯃꯈꯣꯏꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯃꯥꯅ ꯕꯤꯔꯦꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯕꯤꯔꯦꯟꯅ ꯑꯗꯨꯗ ꯐꯝꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯃꯥꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀꯤꯗꯅꯦꯄꯤꯡꯒꯤꯗꯃꯛꯇ ꯃꯥꯅ ꯃꯦꯔꯤꯅꯥ ꯁꯛꯀꯤꯌꯥ ꯆꯍꯤ 13 ꯁꯨꯔꯕꯤ ꯃꯥꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯁ꯭ꯇꯨꯗꯦꯟꯅꯤ ꯃꯥ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯦꯔꯤꯅꯥ ꯁꯛꯀꯤꯌꯥꯁꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯕꯤꯔꯦꯟꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯕ ꯃꯔꯤ ꯂꯩ ꯑꯗꯨꯅ ꯃꯦꯔꯤꯅꯥꯅꯁꯨ ꯕꯤꯔꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯃꯥꯡꯗ ꯈꯔ ꯆꯠꯈꯠꯂꯁꯤ ꯈ꯭ꯌꯥꯇꯤꯅ ꯉꯁꯥꯏ ꯆꯥ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯦꯟꯅ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯣꯜ ꯗ꯭ꯔꯤꯡ ꯄꯨꯔꯛꯑꯦ ꯕꯤꯔꯦꯟꯅ ꯀꯣꯜ ꯗ꯭ꯔꯤꯡ ꯃꯁꯥꯅ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯏ ꯑꯗꯨꯒ ꯈ꯭ꯌꯥꯇꯤꯗ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨ ꯈ꯭ꯌꯥꯇꯤꯒꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯗꯨꯗ ꯃꯥꯅ ꯇꯨꯝꯅꯕ ꯒꯨꯂꯤ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯈ꯭ꯌꯥꯇꯤꯅ ꯕꯤꯍꯣꯁ ꯑꯣꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯊꯕꯛ ꯑꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯕꯤꯔꯦꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯨꯃꯥꯜ ꯑꯃ ꯂꯧꯗꯨꯅ ꯂꯨꯃꯥꯜ ꯑꯗꯨꯗ ꯀ꯭ꯂꯣꯔꯣꯐꯣꯝ ꯊꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯈ꯭ꯌꯥꯇꯤꯕꯨ ꯍꯥꯏꯕꯗꯤ ꯀ꯭ꯂꯣꯔꯣꯐꯣꯝ ꯑꯗꯨ ꯊꯥꯔꯒ ꯄꯪꯊꯍꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯕꯤꯔꯦꯟꯅ ꯃꯥꯒꯤ ꯆꯥꯡꯗꯣ ꯈꯪꯗꯕꯗꯒꯤ ꯀ꯭ꯂꯣꯔꯣꯐꯣꯝꯒꯤ ꯆꯥꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯤꯟꯈꯤꯕꯗꯒꯤ ꯈ꯭ꯌꯥꯇꯤꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯣꯟ ꯗ ꯁ꯭ꯄꯣꯠꯇ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯤꯔꯦꯟ ꯑꯁꯦ ꯄꯥꯈꯠꯇꯨꯅ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯑꯥꯏꯔꯟꯒꯤ ꯔꯣꯗ ꯑꯃ ꯂꯧꯗꯨꯅ ꯈ꯭ꯌꯥꯇꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯟꯖꯟ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯔꯕ ꯃꯇꯨꯡꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯃꯀꯛ ꯀꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯅ ꯀꯥꯔꯇꯨꯟ ꯕꯣꯛꯁꯇ ꯍꯥꯞꯇꯨꯅ ꯇꯣꯉꯥꯟꯕ ꯀꯥꯠꯃꯟꯗꯨꯒꯤ ꯖꯒꯥꯗ ꯀꯤꯂꯣꯃꯤꯇꯔ 18ꯀꯤ ꯗꯤꯁꯇꯦꯟꯁ ꯑꯣꯏꯕ ꯃꯐꯝꯗ ꯂꯪꯊꯣꯛꯂꯝꯃꯤ ꯕꯤꯔꯦꯟꯅ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯗ ꯈ꯭ꯌꯥꯇꯤꯒꯤ ꯃꯀꯣꯛ ꯍꯦꯠ ꯑꯗꯨ ꯂꯂꯤꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯝꯕꯨ ꯔꯤꯚꯔꯗ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯆꯤꯇꯋꯟꯒꯤ ꯅꯥꯔꯥꯌꯟꯅꯒꯔꯗ ꯂꯪꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯗꯤꯁꯤꯡ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯂꯪꯊꯣꯛꯄꯒꯤ ꯃꯔꯝꯁꯤ ꯃꯥꯅ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕꯅ ꯕꯣꯗꯤ ꯑꯁꯤ ꯐꯪꯂꯒꯁꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯕ ꯉꯝꯗꯅꯕꯅꯤ ꯍꯥꯏꯔꯝꯃꯤ ꯐꯥꯏꯅꯦꯜꯂꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯀꯣꯛ ꯑꯁꯤ ꯅꯨꯃꯤꯠ 18ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ 24 ꯖꯨꯟ 2009ꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯐꯪꯈꯤ ꯈ꯭ꯌꯥꯇꯤꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯍꯥꯏꯗꯤ ꯗꯤꯀꯝꯄꯣꯖ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯑꯁꯤ ꯅꯦꯄꯥꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯌꯥꯝ ꯀꯟꯅ ꯂꯣꯏꯅ ꯁꯟꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯝꯃꯤ ꯖꯁꯇꯤꯁꯀꯤꯗꯃꯛꯇ ꯕꯤꯔꯦꯟꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯦꯄꯥꯜꯗꯒꯤ ꯁꯤꯕꯒꯤ ꯔꯨꯜ ꯑꯁꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯔꯨꯜ ꯑꯁꯤ ꯂꯩꯔꯝꯗꯦ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯏꯅꯦꯜꯂꯤ 19 ꯅꯕꯦꯝꯕꯔ 2009 को नेपाल हाई कोर्टता सिंगल जज कोर्ट जस्टिस बलेन्द्र रूप खेतीना अरोइबा ओइना डिसीजन लौदुना किडनैप अमदी मर्डर केसता 39 इयर्स बिरेनबु जेलदा सजा पिरम्मी अदुगा ओदा थोक्लम्मी अदुगा 16 इयर्स सुरबी मेरिना सकियाना माबसु चही 10 गी जेलगी सजा ओइरम्मी अदुबु मेरिनाना पुलिसदा माकी चही 10 गी सजा दुबु खरा हंदनबा हाइजरम्मी For these things, you can help me small punishment here because I know it's not really easy, but still have my glory for me, even my बिरेन काठमांडूगी सेंट्रल जेलदा थमलमी मसारिबा जेल असिदा मोस्ट वांटेड सीरियल किलर चांस सोब्रासु लेरमी हाबदी महाकी मथक्ता फिल्म कया अमा नमखरे हाबदी मैन और चार्ली हाबदी हिंदी फिल्म मयाम अमा नमी मेरिनादी सही 13 सुदगा ngaरिबनिना जुवेनियल जेल थमलमी अदुगा माना जेल लेरिङै मतम अदुदा माना मास्टर डिग्री तौरमी असुमना तौबदगी मासे 2020 दा फाइनली जेल दगी मा थादोखिरमी 2016 दा हाइरिबा केस असिगी मथक्ता नेपाल की मूवी इंडस्ट्री ना फिल्म पुथोलमी फिल्म असिगी ममिंगना लुकामारी कौई अरोइबा ओइना मेयंग ताबिरिबसिंगना आइगी चैनल असिबु नुंसिबिदुना सपोर्ट तौबिरमो सब्सक्राइब अमतंग तौबिरमो लाइक तौबिरमो अदुगा कमेंट सो हाइबिरओ
ꯈꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯟꯖꯩ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯩ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ